Pausa de Yimpum Uipamaru Ibapau Kara update Taujari. Sosanpur district की बेहंग द PLA ने chingnabasingna campus द निफुल का तरुक सुबह असम राइफल्स की सीओ जाउना मागी लोइनाबी machanupa जाउना मियो तरेट Leikhidre थौदोग सिबा यूनियन डिफेंस मिनिस्टर अमसों मणिपुर की सब मिनिस्टर न यामना कन्न कंडेम तौखरे ngase yupung tararum taba matam da Sosanpur district amri into Manipur international border ka lonaba border filler 43 maya aibadi Singhat subdivision ke Behang police station manung channel pa as second place da Manipur ke lalhaulup amu riba people revolution army PLA oigani hana singnaba khulai pai basan ambush torpadagi nifuga taruk suba sam rifles ki CEO maki loinabi machanupa madi gari driver jauna mi taret Leikhidre haire Pawasin hai Leikhidre miyo sing adu ki manung da miyo humdi nifuga taruk suba sam rifles ke quick response team QRT ki person sing ne Ambush da Leikhidre nifuga taruk suba sam rifles ki CEO ki maming Colonel Biplab Tripathi Maki loinabi Anuja Tripathi amri sahi taruk khakta ngari be machanupa Aver Tripathi kawe Aver Tripathi asi hojik St Paul Institute lamka da class 1 tam livene nifuga taruk suba sam rifles ki CEO asi Sosanpur ge Koga battalion da leibane mangarang battalion adu gi behang post da satkibane ambush adu CEO na tongba gari adu atat akham leitan nongbai kapseluk tra ambush taruk pada maki loinabi machanupa gari driver amadi QRT ki person ahmadu sikibane ambush taruk padu da sam rifles ki person ahum su soktuna khudakta behang primary health center da paraktuna leikanake aduba phibam lusilakpadagi helicopter da leimakong da leiriba army hospital da podun leikanakre Loina ambush adu da asok pamiyo amasu ngasinong til langkul leba sisa hospital da paraktuna hojik leikanare hojik thodok thofam da Assam Rifles ki ahem force thomjin da faction na tiba humba ki thabak chathage mafam adu da Assam Rifles na state force ki kangpu phawba changhandana thamli ambush da chokla pasang helicopter da leiba kong army hospital da parakre aire pawsna hai ambush tawr ki mafam adu da Assam Rifles ki kangpu thomjin da tiba humba ki thabak chathare madura mafam madoi da leramba khunja ani aibadi Lalimang sahi kontramanga amadi thangjama sahi nifuga manga suraba miyoyani asi Assam Rifles ki kambuna fazin ke aduba kaina thangda makoi Assam Rifles kambuna thadokre aire haju phabuda chathakiba ambush asi karamba lalawlup na chathapno aibadu ki chapchaba pau phangdre amaromda ngasi ambush tawduna nifuga taruk suba Assam Rifles ki CEO loinabi machanupa jauna punna miyoy taret Leikhidaba made asoga pandangan kiba thawdok aduba bharat ki defense minister Rajasthan da jamna kanna kandem tawa phangdokre Loina Manipur ki minister and Birenagasi Maki, Tutor ki Kudang de Tadorpa Warulamana, Akan Bamong the Kandem Dogre, Loina Tautok adu Pang the Bagimoni, Hina Pang Dogre, Makatarakpa Atopau Omadana, More the Dengi Naba Mui Contraganipan Sore. Indo Manmar Water Town More the Dengi Lena Naba Mui Tam the Tam the Hangalagle, House of Pabi in a Mui Contraga Nepal Lena Asinanari, I beg you confirm Dore. Loina House of Pabi with Lena Asinamaram with the Missimina, Yabagi Pau de Leitre. I hope you more pau in the Pirapa Paugi Matungi Indo Manmar border town Moreda, An Boy the Lissing and Tarita, Dengi Lena Asisando Pauraki Amade, Missimina Kasu Yauke. Dengi Lena Asihandak Sahi Lissing and Kunmatoigi, Oina, Han Bada October Kungani Panda. Biohom Dengi post the point of confirm Tabangamke. November Adi the Mute Tarit Amaka post the paper Tenaki, Loina Karak November, Taraganito for the Punda More border town the labor, Mute Contragani Pandengi post the paper Tenaki. Wajib FIFA mas the Manipur lenga ke state malaria department ki kangbu amusu district malaria department ki kangbu na Indo Manmar border town man daki dengi laina asima fung fana mutana ba akan ba thabak kya paikat pahure aire paikalak liba thabak sing asigi manung channa dengi na ba myoi singi jungi akoi ba mafam sing amade more town man the liba laikai sing da fogging kap thok pa khaktana tana larvicide spray kap thok tana dengi maru phang na mutana ba ki thabak special malaria more na paikale Hiramase kamari lina Dr. Kamai Kamsungpu Rongmai Assistant Malaria Officer Technopol District Morira Equiki Mori Paumida Fangtora Pakimatungina Housing Fabio in the Mori border town manung the Dengi and Naba musing today Mori ward number 7 Sawang Fag Leka the Mu Taragamanga Mori ward number 8 Namkai Vang the Mu Ama Mori ward number 5 Muslim Basti the Mu Taret Mori ward number 4 Fremnagar Leka the Mu Ahom Mori ward number 3 Faisam Bank the Mu Tarok Mori ward number 2 Gamnom Bang the Mui Mari Mori ward number 1 Molhoi Bang the Mui Ama Sikim Bang the Mui Ama Punna Mu Contragani Pan positive by Patanaki Aire Positive by Contramanga di Faduna by Mem the Lainacre Housing Mu Home Sub
district hospital pore da laying sata duna layre haige lega ki college oza singi tarit chuba pe November kuntra tarit phawba ki manung da pithok biu fekokta Manipur lega ki makha da layriba college oza singi tarit chuba UGC ki pay slip asi lakliba November kun tarit phawba ki manung da lega ki mari layna department amadi Manipur lega na song soi dana pithok biu aina Federation of Government College Teachers Association fekokta ki president Dr. Pesang Manipur lega ki pongning sing selagle wafam masing asi Manipur Press Club ta pang thoki ba pawi mifam amada bhagna phang thoki bane manai Manipur lega na pithok ta layriba tarit chuba UGC play pay slip asi November kun tarit phawba ki manung da pithok biu Hiramasi ki matang da cabinet ki approval bo ikai kumna biu loina na July hum da thoki border adu chanhan biu Manipur lega na college oza singba han thana yang ba asi tok biu aina sulenga ki pongning sing sing ke Mana makata na phangdo ki bada tham mari ki mamang da ki Bharat ki Prime Minister Narendra Modi ki miyang makata Union Cabinet order thokrabaso ngasi bo place slip pibi dana laire Accountant General Office da ki lengal ta clarification ama pirak na da hairabaso Manipur lega na ngasi phawba pibi dana laire loina ri masi ki matang da lega na November kun tarik phawba ki manung da thaba ko no anthok pitrabade democratic oi pamong da phebok thana khongjang changsin da pasem chadun laire ana so phangdo ke RIMS ki director Dr. A Santana patient care service da ki thikana hena thawai yawbaga loina sinsa thumja tobagi Prime Minister da wakat khre pandam Resident Institute of Medical Sciences RIMS ki director oina thau poriba Dr. A Santa Singh asoiba aranba sanja thumja kya ki matang da India ki Prime Minister Union Minister of Health and Family Welfare amade Central Vigilance Commission da wakat khre and People's Action for National Democratic Movement pandamgi secretary IVR oina thau poriba Rosnikan takil chana press da thadurpa charola mana haire charola na hai RIMS asi yamna faninge awang nokfuk lamdam da amada garba Central Government Hospital asi Delhi Games ki thakta pukatpa mifum kuti mana pame adu hauji director oriba Dr. A Santa Singna laikha tahle hiramasi ki matang to pandam gi special investigation team SIT na kumna yang simba matam da asoi aranba kyana fik thanba hostel oire akoba warul yawba wakat cherol ama India ki Prime Minister Narendra Modi Union Minister of Health and Family Welfare Mansukh El Mandavia Union Minister of State for Health and Family Welfare Dr. Bharati Pravin Pawar Rajesh Bhushan Secretary Health and Family Welfare Government of India amadi Sub Vigilance Commissioner Central Vigilance Commission New Delhi da memorandum pi duna pandamna wakat kre aire makatarakpa atopa pau amadana accident panchayat member yauna ahum sire Gujarat ki Valsad district ngasi makoi ki mini truck ta atopa gari ani na madang thomjalakpadagi BJP ki panchayat member ama jauna miyoi ahum sikre ana police na phangtokre police officer labana phangtokpa matungina thawtogadu ngasi angan bada Valsad district ki Bhilar area da Ahmedabad Mumbai highway da thokibane manhai ki ahan bada mini truck du da truck amana thomjalaklaba madu luxury bus amana amuk thomjinke thawtogadu da BJP lusingba Marcus Dodi Sahinifu Gamaga Maki Loinabi Kalpana Sahinifu Ganithoi amasuma koigi employee hidden alpha dc ki anmano phongdokle official da haike Bhilar railway crossing manakta mini truck atu yaraktabadage halvadi kumtraga start go nanu bagari tu illingai truck amana thomjilakpa atu da phak kudak sike matung da Dodi amasung Maki Loinabi gari tu dagi kumthaba nangdrengai bus aman amuk thomjilakpa atu da bakoi ani chu siki ana phangdokle officer du haike thawdogadu ki matang to police na case ama lakhale Aroibada content singa sigi marpai pau khara asiba pau tamjariba Manipur local news YouTube channel mati Facebook page asidagi yang biri popuna pathaga sari channel asala tomda kanarabadi subscribe tawbi tribasna subscribe tawbi romolena like and share tawus kawri kana pamapo amakana thaga sari